ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤꯗ ꯃꯤꯅꯝꯕꯅ ꯑꯆꯨꯝꯕ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯋꯥꯔꯤꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯃꯤꯅꯝꯕꯅ ꯑꯆꯨꯝꯕ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ꯫ ꯊꯥꯖꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯃꯍꯥꯛꯀꯤ ꯃꯃꯥꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯞꯁꯨ ꯀꯞꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯂꯥꯏꯕꯛꯁꯦ ꯀꯔꯤꯕꯨ ꯇꯝꯂꯤꯒꯕ ꯀꯔꯤꯕꯨ ꯊꯣꯛꯂꯤꯒꯕ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯖꯥꯟꯅꯔꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝ ꯀꯞꯏ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯨꯔꯖ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯦ ꯂꯩꯇꯥꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯥꯅ ꯎꯈꯤꯕ ꯊꯥꯖ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝꯗꯨꯒ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯄ ꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯃꯁꯤꯗꯅꯤ ꯃꯥꯅ ꯂꯥꯡꯇꯛꯅꯕ ꯈꯣꯏꯔꯥꯡꯕ ꯀꯌꯥ ꯑꯃ ꯍꯦꯟꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯊꯥꯖꯒ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯣꯟ ꯃꯣꯟ ꯈꯜꯂꯤ꯫ ꯈꯟꯕꯇꯅꯤ ꯐꯖꯅ ꯄꯨꯟꯕ ꯂꯣꯏꯅꯕ ꯃꯤꯗꯤ ꯅꯠꯇꯕꯅꯤꯅ ꯑꯃꯨꯛꯁꯨ ꯁꯨꯔꯖ ꯏꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯀꯥꯏ ꯏꯒꯤ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯇꯨꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯨꯔꯖ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯕꯦꯝ, ꯅꯈꯣꯏ ꯏꯃꯥꯟꯅꯕꯤ ꯊꯥꯖꯗꯣ ꯃꯥꯒꯤ ꯌꯨꯝꯁꯤꯕꯨ ꯀꯥꯏꯗꯅꯣ? ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯅꯣꯡꯃꯇꯪ ꯆꯠꯂꯨꯁꯤꯔꯥ? ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯃꯤ꯫ ꯇꯥꯃꯣ ꯁꯨꯔꯖ, ꯉꯁꯤꯃꯛꯀꯤꯗꯤ ꯃꯈꯣꯏꯗ ꯆꯠꯄ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ꯫ ꯍꯌꯦꯡ ꯃꯇꯝ ꯑꯃ ꯑꯩ ꯄꯥꯎ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯆꯠꯂꯨꯁꯦ꯫ ꯁꯨꯔꯖꯅ ꯈꯨꯝꯃꯤ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯁꯦ ꯋꯥꯈꯜꯁꯤꯗ ꯂꯥꯡꯇꯛꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯐꯥꯎꯏ꯫ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯕꯁꯨ ꯃꯍꯥꯛꯁꯦ ꯍꯟꯗꯛ ꯏꯄꯥꯏ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯃꯤ꯫ ꯇꯥꯃꯣ ꯁꯨꯔꯖ, ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ ꯃꯥ ꯍꯧꯖꯤꯛ ꯐꯣꯟ ꯄꯥꯏꯗꯕꯅꯤ꯫ ꯃꯥꯒꯤ ꯃꯁꯥꯗꯣ ꯈꯔ ꯀꯟꯅ ꯉꯝꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩ ꯃꯈꯣꯏ ꯃꯃꯥꯒꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯁꯨꯔꯖꯅ ꯐꯔꯦ, ꯑꯗꯣ ꯅꯪꯅ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯎꯀꯣ꯫ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯆꯠꯄꯗꯤ ꯄꯥꯝꯃꯦ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯨꯔꯖ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯨꯝꯗ ꯂꯥꯛꯑꯦ꯫ ꯍꯧꯖꯤꯛ ꯊꯥꯖꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯑꯁꯦꯡꯕꯁꯤꯡ ꯑꯁꯦ ꯇꯥꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯕꯅ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯃꯃꯥꯟꯅꯕ ꯃꯥꯏꯃꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯥꯏꯃꯨꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯝꯒꯅꯤ꯫ ꯃꯥꯏꯃꯨ, ꯑꯩ ꯇꯁꯦꯡꯅ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯣꯔꯦ꯫ ꯊꯥꯖꯒꯤ ꯃꯔꯝꯗ ꯑꯩꯅ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯕꯨ ꯀꯔꯝꯅ ꯀꯣꯛꯀꯅꯤ, ꯀꯔꯝꯅ ꯈꯪꯅꯕ ꯍꯣꯠꯅꯒꯅꯤ? ꯃꯥꯏꯃꯨꯅ ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯕꯨ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤꯕꯣ? ꯁꯨꯔꯖꯅ ꯈꯪꯗꯦ꯫ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯃꯦ ꯍꯥꯏꯕꯗꯨ ꯃꯉꯥꯏ꯫ ꯑꯩꯅ ꯐꯣꯟ ꯇꯧꯔꯕꯁꯨ ꯏꯄꯥꯏ ꯄꯥꯏꯗꯦ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯃꯥꯒ ꯇꯤꯟꯅꯩ꯫ ꯑꯩꯅ ꯍꯪꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯤ ꯍꯥꯏ꯫ ꯑꯁ, ꯑꯩ ꯀꯩꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯅꯪꯅꯕꯨꯗꯤ ꯐꯥꯒꯤ ꯃꯥꯜꯂꯝꯒꯅꯤ꯫ ꯑꯩꯅ ꯋꯥꯔꯤꯕ, ꯑꯩꯅ ꯂꯥꯡꯇꯛꯅꯔꯤꯕꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯩꯅ ꯎꯈꯤꯕ ꯊꯥꯖ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯒ ꯃꯃꯥꯟꯅꯕꯤꯗꯨꯅ ꯌꯦꯡꯍꯜꯂꯛꯂꯤꯕ ꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯅꯪꯁꯨ ꯅꯨꯃꯤꯠꯇꯨꯗ ꯎꯈꯤꯕꯗꯥꯏꯅꯦ? ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯁꯥꯕ ꯅꯨꯃꯤꯠꯇꯨꯗ ꯊꯥꯖꯒꯤ ꯃꯁꯛꯇꯣ ꯅꯪ ꯐꯖꯅ ꯎꯈꯤꯕ ꯅꯠꯇ꯭ꯔꯥꯅꯦ? ꯃꯥꯏꯃꯨꯅ ꯎꯏ ꯀꯩꯅꯣ꯫ ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯤꯕ ꯐꯣꯇꯣꯗꯨꯗꯤ ꯅꯪꯉꯣꯟꯗ ꯌꯥꯎꯕ꯭ꯔꯥꯅꯦ? ꯁꯨꯔꯖꯅ ꯍꯣꯏꯅꯦ ꯌꯥꯎꯏ, ꯑꯩꯅ ꯅꯍꯥꯟ ꯀꯥꯞꯂꯛꯄꯅꯤ꯫ ꯇꯨ ꯌꯦꯡꯉꯨ ꯇꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯃꯃꯥꯟꯅꯕꯤꯅ ꯄꯤꯔꯛꯄ ꯊꯥꯖꯒꯤ ꯐꯣꯇꯣ ꯑꯗꯣ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯥꯏꯃꯨꯁꯨ ꯐꯣꯇꯣꯗꯨ ꯌꯦꯡꯂꯕ ꯀꯥꯟ ꯃꯥꯏꯃꯨꯅ ꯈꯨꯝꯃꯤ꯫ ꯇꯨ, ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ꯫ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯎꯕꯗꯣ ꯃꯥꯁꯤꯅꯤ ꯀꯩꯅꯣ꯫ ꯑꯁꯤꯕꯨ ꯀꯔꯤꯗ ꯁꯣꯏꯔꯒꯦ? ꯁꯨꯔꯖ ꯃꯃꯥꯟꯅꯕ ꯃꯥꯏꯃꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯆꯤꯡꯅꯕ ꯂꯥꯡꯇꯛꯅꯕꯁꯦ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯁꯨꯔꯖꯅ ꯀꯩꯅꯣ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯔꯥꯅꯦ? ꯑꯁ ꯅꯠꯇꯦꯃꯤ, ꯑꯩꯈꯣꯏꯅ ꯎꯕ ꯊꯦꯡꯅꯕꯗꯣ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤ ꯅꯠꯇꯦ ꯍꯥꯏꯕ꯫ ꯃꯥꯏꯃꯨꯅ ꯃꯥꯅꯤ ꯀꯩꯅꯣ, ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯤ꯫ ꯀꯩꯅꯣ ꯅꯪꯒꯤ ꯃꯤꯠꯇꯨꯕꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯕ ꯍꯧꯔꯕꯣ? ꯑꯣ, ꯄꯥꯝꯃꯨꯏꯗ ꯅꯍꯥ ꯑꯣꯏꯅ꯫ ꯁꯨꯔꯖꯅ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨ꯫ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯑꯁꯦꯡꯕꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯃꯠꯇ ꯌꯥꯗꯦ꯫ ꯑꯩꯅ ꯎꯔꯤꯕ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤ ꯅꯠꯇꯦ꯫ ꯃꯥꯏꯃꯨ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯁꯨꯔꯖ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯕ ꯇꯨꯡꯗ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯏꯃꯨꯁꯨ ꯃꯃꯥꯟꯅꯕ ꯁꯨꯔꯖꯄꯨ
ꯐꯅ ꯀꯟꯅ ꯈꯥꯝꯖꯕꯅꯤ ꯑꯗꯨꯕꯨ ꯈꯥꯝꯕ ꯂꯥꯛꯄ ꯌꯥꯗꯅ ꯁꯨꯔꯖꯇꯤ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ ꯃꯥꯏꯃꯨ ꯇꯨꯃꯤꯟ ꯂꯩꯍꯧꯏ ꯁꯨꯔꯖ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯥꯡꯇꯛꯅꯕ ꯆꯔꯥꯡꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯕꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯀꯣꯛꯈꯤꯕ ꯅꯠꯇꯦ ꯑꯁꯣꯝꯗꯅ ꯑꯃ ꯀꯝꯗꯧꯔꯤ ꯔꯣꯁꯅꯤ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅ ꯃꯈꯣꯡ ꯑꯗꯨ ꯁꯣꯠꯂꯒ ꯂꯩꯕꯅꯤꯅ ꯌꯨꯝꯗꯒꯤ ꯏꯊꯣꯛ ꯊꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯃꯨꯒ ꯋꯥꯔꯤ ꯁꯥꯔꯒꯅ ꯁꯥꯔꯦ ꯁꯥꯗꯕ ꯃꯇꯝꯗꯗꯤ ꯑꯇꯣꯞꯄ ꯃꯥꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯀꯌꯥ ꯑꯃꯒ ꯀꯣꯜ ꯀꯟꯐꯔꯦꯟꯁ ꯄꯤꯅꯗꯨꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯔꯣꯁꯅꯤꯅ ꯃꯩꯃꯨꯕꯨ ꯃꯈꯣꯏꯗ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯂꯝꯃꯤ ꯃꯃꯥꯡꯗꯁꯨ ꯃꯩꯃꯨ ꯑꯃꯗꯤ ꯁꯨꯔꯖ ꯃꯈꯣꯏꯗ ꯆꯠꯂꯨꯔꯕꯅꯤ ꯔꯣꯁꯅꯤꯒꯤ ꯌꯨꯝꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅꯁꯨ ꯃꯩꯃꯨ ꯃꯁꯛ ꯈꯪꯉꯤ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯉꯥꯡꯕ ꯆꯩꯕ ꯁꯥꯎꯅꯤꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯠꯇ ꯐꯥꯎꯕ ꯎꯠꯂꯝꯗꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯝ ꯀꯧꯁꯤꯜꯂꯝꯃꯤ ꯃꯩꯃꯨ ꯆꯪꯂꯛꯄ ꯃꯇꯝꯗ ꯔꯣꯁꯅꯤꯅ ꯍꯩꯃ ꯇꯥꯃꯣ ꯁꯨꯔꯖꯇꯤ ꯅꯇꯣꯝꯇ ꯂꯥꯛꯏꯔꯣ ꯃꯩꯃꯨꯅ ꯈꯨꯝꯃꯤ ꯉꯁꯤꯗꯤ ꯏꯇꯣꯝꯇ ꯂꯥꯛꯂꯦ ꯁꯨꯔꯖꯇꯣ ꯑꯩꯅ ꯐꯅ ꯀꯟꯅ ꯀꯧꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯦ ꯍꯟꯗꯛ ꯃꯔꯛ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯩꯅ ꯍꯥꯏꯔꯕꯁꯨ ꯀꯔꯤꯃꯠꯇ ꯌꯥꯗ꯭ꯔꯦ ꯔꯣꯁꯅꯤꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯅꯕꯥꯅꯤꯒꯤ ꯍꯧꯅꯕꯤ ꯃꯔꯩ ꯌꯦꯠꯅꯔꯒ ꯑꯃꯨꯛ ꯈꯟꯅꯕꯤ ꯇꯧꯔꯕꯣ ꯃꯩꯃꯨꯅ ꯈꯨꯝꯃꯤ ꯃꯔꯩ ꯌꯦꯠꯅꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯃꯥꯅ ꯎꯈꯤꯕ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯊꯥꯖ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯃꯤꯠꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨꯒ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄꯒꯤ ꯋꯥꯅꯤ ꯑꯁ ꯈꯪꯗꯦ ꯁꯨꯔꯖꯁꯦ ꯂꯥꯏꯌꯣꯛꯅꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯔꯣꯁꯅꯤꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯩꯃꯨꯅ ꯈꯨꯝꯃꯤ ꯊꯥꯖꯒꯤ ꯐꯣꯇꯣꯗꯣ ꯃꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃꯅ ꯁꯨꯔꯖꯇ ꯊꯥꯕꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯐꯣꯇꯣꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡ ꯃꯥꯅ ꯉꯥꯎꯖꯔꯤꯕ ꯃꯥꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯃꯁꯛ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯌꯦꯠꯂꯦ ꯑꯩꯒ ꯃꯥꯒꯅꯤ ꯊꯥꯖ ꯊꯦꯡꯅꯈꯤꯕꯗꯣ ꯑꯗꯨꯕꯨ ꯈꯪꯗꯦ ꯑꯩꯒꯤ ꯃꯥꯡꯗ ꯃꯥꯅ ꯍꯦꯛꯇ ꯀꯤꯠ ꯅꯝꯃꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤ ꯅꯠꯇꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤ ꯅꯠꯇꯦ ꯍꯦꯛꯇ ꯍꯥꯏ ꯁꯨꯔꯖꯁꯦ ꯂꯥꯏꯌꯣꯛꯅꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯎꯔꯤꯕꯤ ꯊꯥꯖ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯁꯥꯌꯣꯟ ꯄꯨꯕꯤ ꯂꯥꯏꯒ ꯁꯛꯇꯤ ꯆꯦꯟꯕꯤ ꯅꯨꯄꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯔꯣꯁꯅꯤꯅ ꯇꯥꯅꯤꯡꯗꯦꯍꯦ ꯀꯥꯏꯗꯒꯤ ꯂꯥꯏꯒ ꯁꯛꯇꯤ ꯆꯦꯟꯕꯅꯣ ꯃꯥꯒꯤꯗꯣ ꯅꯨꯄꯤꯗꯨ ꯄꯥꯝꯗꯕꯗꯒꯤ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯅꯈꯣꯏ ꯅꯨꯄꯥꯁꯤꯡꯗꯤ ꯄꯥꯝꯕꯨ ꯄꯥꯝꯗ꯭ꯔꯕ ꯍꯦꯛꯇ ꯃꯔꯥꯜ ꯑꯃ ꯁꯤꯕꯅꯤ ꯃꯩꯃꯨꯅ ꯈꯨꯝꯃꯤ ꯑꯗꯨꯁꯨ ꯑꯣꯏꯔꯝꯃꯣꯏꯗ ꯑꯩꯅꯁꯨ ꯅꯨꯄꯤꯗꯨꯒꯤ ꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯕꯅꯤ ꯃꯥꯅꯁꯨ ꯆꯠꯅꯕ ꯀꯟꯅ ꯊꯧꯔꯥꯡ ꯇꯧꯏ ꯑꯗꯨꯕꯨ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯁꯥ ꯀꯟꯅ ꯉꯝꯗꯕꯗꯒꯤ ꯌꯨꯝꯗ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯨꯔꯖꯅꯁꯨ ꯃꯥꯒꯤ ꯅꯝꯕꯔꯗ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯏ ꯑꯗꯨꯕꯨ ꯐꯣꯟꯁꯨ ꯄꯥꯏꯔꯛꯇꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯅꯗ꯭ꯔꯤ ꯃꯥꯜꯂꯦ ꯐꯣꯟꯗꯕꯨꯗꯤ ꯈꯔ ꯈꯔ ꯋꯥꯔꯤ ꯁꯥꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯅ ꯇꯥꯟꯖꯥ ꯆꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯎꯅꯍꯜꯂꯒ ꯁꯨꯔꯖꯀ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯗꯨꯁꯨ ꯀꯣꯛꯍꯟꯒꯦ ꯈꯜꯂꯤ ꯑꯁꯨꯝꯅ ꯔꯣꯁꯅꯤ ꯑꯃꯗꯤ ꯃꯩꯃꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯤꯉꯩ ꯉꯥꯏꯍꯥꯛꯇꯪꯒꯤ ꯇꯨꯡꯗꯗꯤ ꯔꯣꯁꯅꯤꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯑꯃ ꯂꯥꯛꯑꯦ ꯀꯣꯜ ꯑꯗꯨꯒꯤ ꯅꯝꯕꯔ ꯑꯗꯣ ꯁꯦꯞ ꯇꯧꯕ ꯀꯥꯟꯗꯁꯨ XYZ ꯍꯥꯏꯗꯨꯅ ꯁꯦꯞ ꯇꯧꯏ ꯃꯩꯃꯨꯅ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪꯁꯨ ꯎꯔꯝꯃꯤ ꯃꯩꯃꯨꯅ ꯍꯪꯉꯤ ꯀꯅꯥꯅ ꯐꯣꯟ ꯇꯧꯔꯛꯏꯗꯨꯕꯣ ꯅꯝꯕꯔꯗꯨꯅ ꯀꯩ ꯍꯥꯏꯕ ꯔꯣꯁꯅꯤ ꯀꯣꯜꯗꯣ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯃꯨꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕꯣꯏ ꯄꯥꯈꯠꯄꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯤ ꯑꯗꯨꯒ ꯃꯥꯅ ꯋꯥ ꯊꯥꯗꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯈꯨꯝꯃꯦ ꯏꯃꯥꯟꯅꯕꯤꯒꯤ ꯐꯣꯟꯅꯤꯗ ꯑꯩꯅ ꯁꯨꯝ XYZ ꯍꯥꯏꯗꯨꯅ ꯁꯦꯞ ꯇꯧꯕꯅꯤ ꯃꯩꯃꯨꯁꯨ ꯏꯆꯝ ꯆꯝꯅ ꯑꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯃꯩꯃꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯣ ꯔꯣꯁꯅꯤꯅ ꯌꯥꯅꯤꯌꯦ ꯅꯪꯒꯩꯒ ꯋꯥꯔꯤ ꯁꯥꯔꯤꯕꯅꯤꯅ ꯑꯇꯣꯞꯄꯒꯤ ꯐꯣꯟ ꯂꯥꯛꯄ ꯄꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯣꯔꯦꯟ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯔꯒꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯒꯤꯅꯤ ꯑꯁꯨꯝꯅ ꯔꯣꯁꯅꯤꯅ ꯋꯥ ꯀꯌꯥ ꯑꯃ ꯂꯣꯠꯈꯤꯕꯗꯣ ꯃꯩꯃꯨ ꯅꯨꯃꯤꯠꯇꯨ ꯐꯥꯎꯕꯗꯤ ꯆꯝꯅ ꯈꯜꯂꯤ ꯀꯔꯤꯃꯠꯇꯁꯨ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯃꯠꯇ ꯐꯥꯎꯕ ꯃꯉꯣꯟꯗ ꯈꯟꯗꯦ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯠ 5-10 ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗꯗꯤ ꯃꯩꯃꯨ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯥꯛꯈꯤꯔꯝꯃꯤ ꯃꯥꯅ ꯌꯨꯝꯗ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯔꯣꯁꯅꯤꯅ ꯐꯣꯟ ꯇꯧꯔꯛꯂꯝꯕ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯕꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯔꯣꯁꯅꯤꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯐꯣꯟ ꯂꯥꯛꯄ ꯇꯥꯍꯧꯗ꯭ꯔꯦ ꯀꯩꯗꯧꯔꯤꯅꯣ ꯐꯣꯟ ꯄꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ ꯑꯩ ꯗꯨꯀꯥꯟꯗ ꯂꯩꯌꯦ ꯉꯁꯤꯗꯤ ꯃꯤ ꯈꯔ ꯍꯥꯡꯉꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯨꯝ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯅꯪꯕꯨ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯔꯣꯁꯅꯤꯅ
खरा नुंगाइरे अदो नखोइना फार्मसीगी थबक तौरिसे सुटी फंगदब्रा युमदा लापगी मतम इपंग फंगदब्राबा नुपा अदुना खुम्मे फंगिदा अइना सुम लाक्तबने अदुबु अइ हंदक नंग उनबदी लाकेना खल्ले अदो करम कांदी यादोइनो अइ नोंमा लाके रोशनीना ngaikuda matam khara lerega ai paw harake nupa aduna harame adu Roshni aina yamna toina nangonda wa khara de haibane hangjabane adu ban hakti kari mata pa kumpide noshin aduna adum to e ngasidi amukta kumbiyo ba aina nangonda haideba aina nangonda hangliba singa sibu pakum phangloida ba kanada bo hang oidadra Roshni na inna tamna kumme pakumbu heka tarai tarai pibi yabrane nongri soidana aina pakum pigani khara su ngayo khara su khang makallo asumna haduna Roshni nokpe tore magi wahi wata magi mong mato kaya aduda nupa adudi amuke na ngaujarami khurang jarami asumna Roshni ne mabu nusiba manbagi mong mato kaya sina nupa asichu manglal lamada wakhal lamada adum tawre फोन थमक्रब तुम रोशनी वखन मोन मन खल्ले अइना तोरी बतबसुबु करिनो होइदा मतम सिग नुपासिंगना नुपी अनिहुम कोइबे यारगा अइसुंग याके मतम लेनबे करियोय खंगनबदी यायदना अदबु हयें तामाइमुना करिगुम्बा असिग मरमना खलक पतारगना करि कमदोबा हेरा इतोंबा तोबसु नतबसिबु खुल्लसिगी नुपा मयाममा नुपी मयाममसु पंकोई तो कोई नहीं थो थोब लाग पाए बदुने लीला साना बता रदी खर सही बता बने मलहन बता बने असुम नंब खल्लगा रोशनी नोफे तोरे मागी वखल से सरांग खोरंग नब कया अमसु फावरे मैमुबु नुसिदबद नते अदुगा हौजिक नंग वरी सारिब नुपा सिसु मान हॉस्पिटल द लेदिंगै रोशनी गे अनाबगी नुपा सिना मखोई फार्मेसीदगी हिदा लाथकसिंग मतेंग किया अमा पांगबदगी अदुम वरे सनकिबा खंगनकिबनी नुपासिग वखलदसु रोशनीगिदमक अनौब आशा अमा मंगलाल अमा कना सागचरी असोमदन अमुक कमदौरी सुरस मखोय लेकाइगी नुपी अदुना मंगोंद वरी सरके पाव फरक हरमलगा मखाताना करिमता हरक्तबदगी ngasiद महक खोरांग बलांगतनब यामने हेंदुना थाजगी लेफम मागे लेकाइ ममानबिदुदा पुनहंगलमे ममानबी अदुसु सुरस की मोंग मतो अदुदा लोट पेंगम दबदगी पुनः हदोलमे असुन हाइदरक मतमदनी सुरस मागे मामानब माइमुदसु करिमता पाव पिरम बतौदना होजिक्ति थाजगी लेकाय अदु तमना महंग मतोम तम लामे लेकाय अदुग मी अदाइदसु थाजगी युम असेंबदु कदाइदना हंगदुना चपचाना खंगले अदुबु युमना चंगमक्ति तसिनम इकारमे मखोय थोंगानगी गेट मया अदवाइदा सुरस तुमिना लेपलग लेरमे मनंग लोमदना करी कमदोरी माइबा अदुना थाजगिदमक करी करिना खरी येंगले थाजग मपापुंगदी युमद लेरमदे अदुगा महाकी ममाना मनाक्ता फमले ममाना हंगले इबुंगो नंगना हाइबदबु करी हाइबा मतिक मयाइ चेनबा मगुल लेब नुपा अमदा अइगी इचा नुपीसे थाजगदबने हाइबा नत्रो अदुगा ममीदुदी करम थीगनी नंगना खर मतेंग पांगुने माइबदु नुफेत तौना वखल अमा लाको माले अदुगा तमना खुमे इमा अइना हाइबा वादुदी मतिक मयाइ चेनबा मीदा लुहोंगदबसु यानिदा तसेंगना ममिंगदगी ओइना अदुगा मतिक मयाइ चेनबा मी अमदा थाजरे हाइबगी नमा खक्तमक थांगलसु यानिदे इमा ममा अदुदी इपंगपंगना खुमे अदुबु हाइबा नंगना हाइरबक्सिंगदो आई पुन्ना याइ अदुबु थौदो असिदी करमना पांथोकनी कमाय तौगनी इचानुपीगी मोंग मतो सियेंगो नोंगु नोंगमगी मतेक मतेक मागे पोंखपिसे सुपत फत्ते इचासिना फगनी हाइरबदी इमा खुदिम यारबने माइबा अदुना मागे माइथोंगदो तमना तमना खुना खोले अदुगा वखल अमा सानादुना असुमनम खुमे इमा अइना इमादा इकोय कोदना हाइरबा मतमदा अइगिसु मिजथिबा थबकने तौदुरिसे अदुबु इमागे इचानुपीसे मागे तंगाइ फदना माबु कंदब यादे हारगदी इमा
matik mayai chenba harise ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯁꯤꯅꯤ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯒꯤ ꯌꯨꯝꯗ ꯅꯣꯡꯃꯇꯪ ꯅꯃꯥ ꯑꯣꯏꯅ ꯑꯍꯤꯡ ꯊꯝꯕ ꯇꯥꯔꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯕ ꯃꯇꯝꯗ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯤ ꯂꯥꯟꯅ ꯈꯟꯕꯤꯅꯨꯀꯣ ꯏꯃꯥ ꯆꯨꯝꯅ ꯈꯛꯀꯤ ꯃꯃꯤꯡꯒꯤ ꯋꯥꯅꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯊꯥꯖꯤꯒꯤ ꯃꯃꯥ ꯑꯗꯣ ꯋꯥꯈꯜ ꯑꯃꯅꯤ ꯈꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯐꯒꯅꯤ ꯍꯥꯏꯕꯅꯤꯅ ꯋꯥꯈꯜꯗꯁꯨ ꯈꯔ ꯈꯔ ꯆꯥꯎꯊꯣꯛꯂꯝꯃꯤ ꯃꯃꯥꯅ ꯈꯨꯝꯃꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤꯗꯤ ꯀꯔꯤꯕꯨ ꯍꯥꯏꯒꯅꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯐꯔꯒ ꯂꯣꯏꯔꯦ ꯃꯥꯅ ꯐꯕꯁꯤꯅꯤ ꯏꯃꯥꯅ ꯈꯨꯔꯥꯡꯅ ꯉꯥꯏꯔꯤꯕ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯍꯌꯦꯡ ꯋꯥꯡꯉꯜꯂꯛꯑꯣꯏꯗ꯭ꯔꯥ ꯃꯥꯏꯕꯗꯨꯅ ꯈꯨꯝꯃꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ ꯑꯁꯤꯗꯤ ꯑꯩꯅ ꯂꯥꯌꯦꯡꯕꯒꯤ ꯄꯨꯔꯛꯄꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯔꯕꯗꯨꯕꯨ ꯅꯣꯡꯃꯇꯪꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯏꯃꯥ ꯊꯥꯖꯁꯦ ꯂꯩꯐꯝ ꯑꯃꯅꯤ ꯆꯠꯂꯒ ꯈꯨꯔꯨꯝꯗꯕ ꯌꯥꯔꯣꯏ ꯑꯩꯅ ꯃꯥꯕꯨ ꯍꯟꯗꯛ ꯄꯔꯛ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯄꯨꯔꯒ ꯆꯠꯅꯤꯡꯉꯤ ꯑꯗꯨꯒ ꯂꯩꯐꯝꯁꯤꯡ ꯑꯗꯨꯗꯁꯨ ꯃꯥꯒꯤ ꯑꯋꯥ ꯑꯅꯥ ꯐꯠꯇꯕ ꯗꯁꯥ ꯈꯨꯗꯤꯡꯃꯛ ꯀꯣꯛꯅꯕ ꯂꯥꯏ ꯈꯨꯔꯨꯝꯍꯟꯅꯤꯡꯉꯤ ꯃꯃꯥ ꯑꯗꯨꯗꯤ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯌꯥꯔꯝꯃꯤ ꯃꯉꯣꯟꯗ ꯌꯥꯗꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯇꯨꯡꯗꯗꯤ ꯃꯥꯏꯕ ꯑꯗꯨꯅ ꯏꯃꯥ ꯃꯥꯒꯤ ꯃꯈꯣꯡ ꯄꯣꯝꯕꯁꯤꯡ ꯑꯗꯨꯗꯤ ꯈꯔꯗꯤ ꯐꯔꯕ꯭ꯔꯥ ꯃꯃꯥꯅ ꯈꯨꯝꯃꯤ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇꯤ ꯌꯦꯡꯉꯨꯇꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯥꯏꯕ ꯑꯗꯣ ꯇꯞꯅ ꯐꯝꯊꯔꯝꯃꯤ ꯑꯗꯨꯒ ꯊꯥꯖꯒꯤ ꯐꯅꯦꯛ ꯁꯦꯠꯂꯤꯕ ꯃꯈꯣꯡ ꯑꯗꯨꯕꯨ ꯈꯤꯇꯪ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯒ ꯇꯧꯔꯝꯃꯤ ꯃꯥꯏꯕꯗꯣ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯁꯤꯡ ꯑꯁꯦꯡꯕꯗꯣ ꯈꯨꯖꯥꯏ ꯑꯃꯇꯪ ꯄꯤꯔꯛꯑꯣ ꯑꯩ ꯀꯩꯅꯣꯝꯇ ꯁꯣꯜꯂꯝꯒꯦ ꯃꯃꯥ ꯑꯗꯨꯁꯨ ꯏꯁꯤꯡ ꯂꯧꯕ ꯆꯠꯈꯤꯔꯝꯃꯤ ꯊꯥꯖꯗꯤ ꯇꯨꯃꯤꯟꯅ ꯇꯨꯝꯂꯤ ꯃꯥꯏꯕ ꯑꯗꯨꯁꯨ ꯃꯤꯔꯛ ꯅꯥꯔꯛ ꯀꯤꯔꯨ ꯀꯤꯔꯨ ꯌꯦꯡꯂꯒ ꯊꯥꯖꯒꯤ ꯃꯈꯣꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯑꯃ ꯁꯥꯟꯅꯗꯨꯅ ꯅꯥꯟꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯅꯥꯟꯕ ꯍꯧꯔꯛꯄ ꯃꯇꯥꯡꯗꯅꯤ ꯊꯥꯖ ꯂꯣꯡꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯂꯥꯛꯂꯦ ꯃꯍꯥꯛ ꯂꯥꯛꯂꯦ ꯂꯥꯛꯂꯦ ꯃꯍꯥꯛ ꯂꯥꯛꯂꯦ ꯃꯍꯥꯛ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯁꯣꯜꯂꯛꯏ ꯁꯣꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯏꯕꯗꯣ ꯃꯥꯒꯤ ꯃꯈꯣꯡ ꯅꯥꯜꯂꯝꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯦ ꯊꯥꯖ ꯊꯥꯖ ꯏꯕꯦꯝꯃ ꯊꯥꯖ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯇꯨꯅ ꯇꯨꯅ ꯍꯪꯉꯝꯃꯤ ꯃꯃꯥ ꯑꯗꯨꯁꯨ ꯏꯁꯤꯡ ꯄꯨꯁꯤꯜꯂꯛꯏ ꯊꯥꯖꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯥꯁꯨ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ ꯊꯥꯖꯅ ꯃꯥꯏꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯩ ꯍꯧꯒꯠꯂꯒꯦ ꯑꯩ ꯃꯄꯥꯟꯂꯣꯝꯗ ꯆꯠꯂꯒꯦ ꯑꯩ ꯃꯄꯥꯟꯂꯣꯝꯗ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤ ꯃꯥꯏꯕꯗꯣ ꯃꯉꯣꯟꯗ ꯐꯥꯎꯔꯤꯕ ꯃꯥꯅ ꯂꯥꯛꯂꯦ ꯂꯥꯛꯂꯦ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯨꯗꯛꯀ ꯆꯥꯡ ꯌꯦꯡꯂꯝꯃꯤ ꯌꯦꯡꯂꯨꯕ ꯀꯥꯟꯗꯗꯤ ꯒꯦꯠ ꯑꯗꯨꯒꯤ ꯃꯈꯣꯡꯃꯛꯇꯗ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯁꯨꯔꯦꯁ ꯂꯩꯔꯤꯕꯗꯣ ꯃꯥꯏꯕꯗꯨꯅ ꯎꯔꯦ ꯃꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯈꯔ ꯐꯥꯎꯔꯛꯇꯨꯅ ꯃꯥꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯒꯦꯠ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯐꯠꯇꯕ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯃꯥ ꯂꯩꯕꯗꯒꯤꯅꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯀꯩꯅꯣꯝꯃ ꯇꯧꯔꯤꯕꯁꯦ ꯏꯃꯥ ꯅꯨꯄꯥꯗꯣ ꯑꯃꯨꯛꯀ ꯇꯥꯟꯊꯣꯛꯈꯣ ꯑꯃꯨꯛꯀ ꯇꯥꯟꯊꯣꯛꯈꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯃꯥꯗꯨ ꯌꯥꯝꯅ ꯐꯤꯡꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯊꯥꯖꯅꯗꯤ ꯈꯥꯝꯃꯤ ꯇꯥꯟꯈꯤꯅꯣ ꯃꯥꯕꯨ ꯇꯥꯟꯈꯤꯅꯣ ꯃꯥꯕꯨ ꯇꯥꯟꯈꯤꯅꯣ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ ꯃꯥꯏꯕꯗꯨꯅ ꯊꯥꯖꯕꯨ ꯀꯟꯅ ꯐꯥꯔꯒ ꯊꯝꯂꯤ ꯊꯥꯖꯗꯤ ꯀꯔꯤꯃꯠꯇ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯏ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯊꯥꯖꯒꯤ ꯃꯃꯥ ꯌꯥꯝꯅ ꯊꯨꯅ ꯒꯦꯠ ꯃꯌꯥꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯁꯨꯔꯦꯁ ꯎꯕ ꯃꯇꯝꯗ ꯏꯕꯨꯡꯉꯣ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯩꯔꯤꯅꯣ ꯁꯨꯔꯦꯁꯅ ꯈꯨꯝꯃꯤ ꯏꯃꯥ ꯑꯩ ꯁꯤꯗ ꯆꯨꯝꯅ ꯁꯨꯝ ꯀꯩꯅꯣꯝꯃꯒꯤ ꯂꯥꯛꯄꯅꯤ ꯃꯃꯥꯅ ꯀꯩꯅꯣꯝꯃꯒꯤ ꯂꯥꯛꯄ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯪꯒꯤꯁꯦ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯥ ꯍꯥ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯥꯕ ꯁꯨꯔꯦꯁꯅ ꯑꯦ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯑꯁ꯭ꯋꯥꯏꯗ ꯂꯦꯞꯄ ꯌꯥꯗꯕ꯭ꯔꯣ ꯃꯃꯥꯅ ꯈꯨꯝꯃꯤ ꯌꯥꯗꯦ ꯑꯁ꯭ꯋꯥꯏꯗ ꯂꯩꯒꯅꯨ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ ꯑꯁꯨꯝꯅ ꯁꯨꯔꯦꯁꯇ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯤ ꯁꯨꯔꯦꯁꯁꯨ ꯏꯀꯥꯏ ꯏꯀꯥꯏꯅ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ ꯀꯣꯛ ꯕꯦꯔꯥ ꯂꯩꯕ꯭ꯔꯥ ꯁꯣꯅꯣꯒ ꯊꯨꯡꯕ꯭ꯔꯥ ꯈꯪꯗꯦꯅꯤ ꯃꯈꯣꯏ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯉꯥꯛꯇꯪ ꯂꯩꯕꯕꯨ ꯍꯨꯔꯥꯟꯕ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯅꯤ ꯅꯪꯗꯗꯤ ꯃꯅꯨꯡ ꯆꯪꯕ ꯃꯇꯝꯗ ꯈꯨꯗꯤ ꯊꯤꯔꯒ ꯇꯨꯕꯣꯌꯣ ꯑꯁꯨꯝꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯁꯨꯔꯦꯁꯅ ꯃꯆꯤꯟꯗꯒꯤ ꯃꯔꯨꯝ ꯁꯣꯜꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯃꯥ ꯑꯗꯣ ꯃꯅꯨꯡ ꯆꯪꯈꯤꯕ ꯃꯇꯥꯡꯅꯤ
ꯀꯨꯏꯍꯧꯗꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯇꯨꯡꯗꯗꯤ ꯃꯃꯥꯗꯨ ꯈꯨꯗꯤ ꯊꯤꯔꯒ ꯇꯨꯔꯝꯃꯤ ꯒꯦꯠ ꯂꯣꯟꯈꯤꯕꯅꯤꯅ ꯃꯃꯥꯗꯨꯅ ꯇꯨꯔꯒ ꯂꯩꯕꯗꯤ ꯁꯨꯔꯦꯁꯅ ꯎꯔꯝꯗꯦ ꯑꯗꯨꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯃꯅꯨꯡꯂꯣꯝꯗꯒꯤ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯄꯗꯤ ꯁꯨꯔꯦꯁꯅ ꯇꯥꯔꯝꯃꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯔꯦꯁ ꯈꯣꯡꯊꯥꯡ 5-6 ꯊꯥꯡꯂꯝꯕꯗꯒꯤ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯞꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯏ ꯀꯔꯤꯕꯨ ꯊꯣꯛꯀꯗꯧꯔꯤ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ